ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯁꯤꯕ ꯑꯃ ꯐꯨꯝꯖꯤꯜꯂꯝꯂꯦ ꯂꯩꯁꯤꯡ ꯍꯩꯀꯛꯄꯣꯛꯄꯤ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯏ ꯄꯥꯎ ꯑꯃꯠꯇ ꯈꯪꯍꯟꯕ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯈꯤꯅꯕ ꯑꯣꯜ ꯂꯩꯁꯤꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ ꯀꯧꯊꯥꯡ ꯃꯔꯤꯡꯅ ꯈꯪꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯂꯝ ꯃꯄꯨꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯈꯛꯇꯪꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯆꯥꯏꯜ ꯀꯦꯌꯔ ꯍꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯔꯦ ꯄ꯭ꯔꯣꯁꯣ ꯀꯦꯁ victim ꯑꯣꯏꯕꯤ ꯆꯥꯏꯜ ꯀꯦꯌꯔ ꯍꯣꯝꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯒꯥꯔꯤꯗ ꯂꯩꯕ ꯆꯥꯏꯜ ꯀꯦꯌꯔ ꯍꯣꯝꯗ ꯂꯩꯕꯤ ꯃꯁꯥꯒꯤ ꯆꯍꯤ 13 ꯔꯣꯝꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯃꯍꯥꯛ ꯃꯃꯥꯡ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯄꯣꯛꯁꯣ ꯀꯦꯁ ꯑꯃꯒꯤ victimꯅꯤ ꯃꯇꯝꯗꯨꯒꯤ ꯍꯧꯅ ꯃꯍꯥꯛ ꯆꯥꯏꯜ ꯀꯦꯌꯔ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯔꯥꯡꯅꯕ ꯊꯣꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯀꯣꯅꯠ ꯁꯪꯃ ꯑꯃꯁꯨꯡ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ ꯍꯌꯦꯡ ꯊꯨꯡꯂꯒꯅꯤ BJP ꯑꯃꯁꯨꯡ NPPꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯍꯧꯕꯁꯤꯡ ꯃꯦꯟꯁꯤꯟꯅꯅꯕ ꯑꯃꯗꯤ ꯄꯣꯔꯠꯐꯣꯂꯤꯑꯣꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯔꯥ ꯆꯠꯄ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ NPPꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯣꯏꯔꯤꯕ ꯃꯦꯘꯥꯂꯌꯥꯒꯤ CM ꯀꯣꯅꯥꯠ ꯁꯪꯃ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯠ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯀꯤ ꯀꯟꯚꯦꯅꯔꯁꯨ ꯑꯣꯏꯔꯤꯕ ꯑꯁꯥꯝꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ ꯏꯝꯐꯥꯜꯗ ꯊꯨꯡꯂꯒꯅꯤ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤ ꯑꯈꯟꯅꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ NPPꯒꯤ ꯃꯤꯅꯤꯁꯇꯔ ꯃꯔꯤ ꯄꯨꯟꯅ ꯎꯅꯍꯟꯗꯨꯅ ꯄꯦꯟꯅꯗꯕ ꯂꯩꯔꯤꯕꯁꯤꯡ ꯂꯣꯏꯁꯤꯟꯅꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯄꯨꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨꯗ ꯄꯣꯔꯠꯐꯣꯂꯤꯑꯣ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯄꯨꯈꯠꯂꯕ ꯌꯥꯏ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗꯒꯤ 4:30 ꯇꯥꯕ ꯐꯥꯎꯕ NPPꯒꯤ ꯃꯤꯐꯝ ꯑꯃ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯖꯤꯔꯤꯗ ꯇꯦꯁ ꯍꯧꯈ꯭ꯔꯦ ꯐꯤꯕꯝ ꯈꯔ ꯂꯨꯗꯧꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯐꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯔ ꯂꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯏꯆꯠ ꯑꯁꯦꯡꯕ ꯈꯪꯅꯕꯒꯤ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁ ꯍꯧꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯁ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯈꯪꯍꯟꯕꯗ ꯄ꯭ꯔꯣꯇꯣꯀꯣꯜ ꯏꯟꯒꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯍꯥꯏꯔꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯇꯦꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁꯇ ꯅꯠꯇꯅ ꯇ꯭ꯔꯥꯏꯕꯦꯜ ꯍꯤꯁꯇꯣꯔꯤ ꯂꯩꯇꯕ ꯃꯤꯆꯝꯁꯤꯡꯗꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯤ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯤꯑꯣꯏ 4ꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯀꯨꯞꯄꯗꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯁꯨꯡ ꯍꯦꯜꯊꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ICMRꯗꯒꯤ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯀꯤ ꯀꯤꯠ 1,900 ꯐꯪꯂꯦ ꯖꯔꯤꯕꯝꯗ 300 ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ 5 ꯖꯦꯅꯤꯝꯁꯇ ꯍꯦꯟꯒꯠꯈ꯭ꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯥ 4 ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯅꯤ ꯃꯈꯣꯏ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯁꯦꯅꯥꯄꯇꯤꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯐꯕꯒꯤ ꯆꯥꯡ ꯆꯥꯗ 85.13 ꯌꯧꯔꯦ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 1,935 ꯑꯣꯏꯕꯗ ꯑꯦꯛꯇꯤꯚ ꯀꯦꯁ 792 ꯑꯗꯨꯒ ꯐꯈꯤꯕꯅ 739ꯅꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ CCC ꯃꯩꯀ꯭ꯔꯥꯝꯗ 13 ꯁꯦꯅꯥꯄꯇꯤꯗ 2 ꯀꯝꯖꯣꯡꯗ 1 ꯔꯤꯝꯁꯇ 1 ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯇ 4 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯏꯟꯗꯤꯌꯥꯗꯒꯤ ꯍꯜꯂꯛꯄ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯦ न्यूजीलैंड हंदक इंडियादगी हलक्पा अमसुम यूमजगैसा नुमित कोविड-19 टेस्ट तौबदा पॉजिटिव ओइकिबा सै 39 सुरबा मियोय अमा ऑकलैंड लैबा आइसोलेशन फैसिलिटी अमदगी नाथोक्तुना सुपरमार्केट अमदा सत्पगी मराल सिरगनी हाइना मीडिया रिपोर्ट सिंह फोंदोरक्ली यूमजगैसा नुमित न्यूजीलैंड की कोविड-19 नाबा ख्वाइदगी नौबा मीनी हाइना लौथोखिबा मियोय अदु लैबापोक्पो नुमित नुंगथिल पुंग 3 मखाइरम ताबदा आइसोलेशन फैसिलिटी अमदगी संबल खाबा मफम अमा फावरगा सियनखि हाइना न्यूजीलैंड हेरोट फोंदोखि मा कोविड-19 यावरे हेबा असेंगबा खंगलाबा मातुम यूमजगैसा नुमित क्वारंटाइन फैसिलिटी अमदा थमख्रै अदुमैनमक मियोय अदु कोविड-19 नाराबसु लयोंग उत्तबा मियोय अमनि अमसुम कनागुंबा अमत्तगा सोकना समनखिबा मांदे माक मसक ताथोक्तबा मियोय अदु जुलाई 3 दा न्यू दिल्ली दगी लाखिबने हेन रिपोर्ट अदुना मखा तारी हेल्थ मिनिस्टर हिपकिंसना मियोय अदुगी थावोंग अदु मसागी ओइजबा थीबनि हाइना साइखि अमसुम मार्क्स सेराक फंगनी हाइखि हाइना रिपोर्ट अदुना हाइखि अदुबु महांगना थौदो अदु गवर्नमेंटना पाइखतपा थबक सिंगी असोइबनि हाइखिदे
लाले हाइजगदब मियोय लेरबदी मदु लो थुगाखिबा मियोय अदुरा हाइबदु येंगसिनगनी हाइना महाकनसु मखा ताखि।